Chalibathasi Aroi Batayol Fawagi Manungda Minister Amadi MLA Singna Census ki Matangda Chap Chaba Phirep ama Meeyamda Khanghan-Gadabani haina Just and Fair Delimitation JFT na taksilakli. Handak pangthok kadoriba census ki thabak thauram sing kanglon chumna pangthok nanabagi matangda JFT na paring nai no chatharakpa khana neinaba mifam gi saruk ama oina ngasi Imphal East District ki manung channa leiba Nongpok Hairok Community Hall amadi Wangkhai Kaithel Asangbi Community Hall da miyam gi oiba mifam sing pangthokhi mifam aduda JFT gi convener Jitendra Ningombana hai ngasi maglamdam asida thokliba lan asi mitop sing na thokhanbani asigumba thokdok kaya asidagi kananabagi amatangai raba pambaidi lamdam asidagi mitop sing hana khandok laba matung census pangthokpana achumba oigani haike Hujik legi ba mitop miya jasin se han madam asa khandokchi khandok matungda electoral rule dagi makosi muthachi adu matungda mkoje mai area da halan biji haidana asam aiba akoi ge thunuduna lebak sida Bangladesh te la muslim mayam ma takchopu hujawre adu mukhuji lan tawni ba sam aduga akoi sidana Myanmar te la ba kangu maya sindo adu asam da tawri sumaina koi tawbi wa ne ba adu tawdo ne ba kanana government no injan tawdo ba ki maram mayam nei Rasni to kamu ne ko moi thoba saka thugana ba mo do pa na ruwani tawdo ki maram nei ba akoi hana nan tawdo ki maram do leyesu letesu nan akoi gi lebak sigi mi yumne tra na khoina pamba lambi mu da mai pak na bu do ko wan mu ha bi la ne ba tingi hayeng chit la do ri ba mi ko ti ba sida mi to miya sa sing se lok tho ho de di ya ro he ji khang na bani na lok tho ho na ba amat ngai bu upai di lenga ko mayam sine ke bi mi sida chi ma I ba do adu I bi de ga di akoi miyam ho de bani ha ko chi ne ba Nakalama Romda Mifamaduga Mari Lenana JFT gi Finance Secretary Sunil Karamna haikibada Hauzik Lady Balenga Kasina Manipur gi Oiriba Fibam Asida Census Tauba Matam Chadri Haina Center gi Luchingba Singda Taksin Gadabane Kumja English Ninga Kulhumdoi gi May Ahumdagi Chatharakli Balan Asina District Amaga Changnaba Yadana Lady Basida Matau Karamna Census Taugani Haina Taurangli Bano Yelho Furup Aikoina Minungsi Utlaga Lady Aikoi gi Chaktung Fidung Pumnamak Mitop Singna Munkiduna Nongmadi Aikoi lamdam asida hingbang amlak loi haike delimitation ji karino hai matamda kendra assembly je sigi mayam gi kendra je saukthokba fiction ba haptok hapsin je tawrakadore ba bikore thibal loi ba adi mp machine kya de lepsige je sida hatak toina mikok thibal lorakada ni machine gi matungena je ingso lisingani amagi mikokta koi se kendra saptok sakchin tikok kuchin hek tawraba beligi nifu phangi ba sitse side ahum chakhrane ba kendra hum mangui ni ko mangi sikrai da singna uchang khrane ba Imphal East ka mangani ko kendra ma Imphal West ka mangani ko bisebunda jimamda ama mangani do kendra do madugi samjana ba mamala kine ba marandi mising yam ta ba sikhai do beje lakani adri singda kai chakrani ingso lising ani amada dikok tim matanda mayam hingatpada khapsan gi mising dona senapati urkul chalen changrane